ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯕꯤꯔꯤꯁꯤꯅ ꯁꯦ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯑꯔꯨꯟꯖꯤ ꯁꯔꯥꯡꯊꯦꯝ ꯑꯗꯨꯒ ꯁꯤꯗ ꯐꯝꯃꯤꯁꯤꯅ ꯊꯣꯛꯃꯣꯛ ꯀꯩꯅꯣ ꯊꯣꯛꯃꯣꯛ ꯃꯃꯥꯡꯅꯤꯅ ꯅꯣꯡ ꯃꯪꯕꯗꯤ ꯅꯣꯡ ꯐꯖꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯃꯥ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯑꯗꯨꯁꯨ ꯑꯩꯁꯦ ꯀꯣꯏ ꯐꯥꯟꯗꯅꯁꯦ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯄꯩ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯨꯃꯤꯗꯥꯡ ꯑꯩ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥ ꯍꯥꯏꯅꯤ ꯑꯩ ꯅꯨꯄꯥ ꯈꯥꯏꯅꯔꯦ ꯑꯩ ꯅꯨꯄꯥ ꯈꯥꯏꯅꯔꯦꯗꯤꯗ ꯃꯥ ꯍꯥꯏꯗꯤ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯁꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯋꯥꯅꯤꯗ ꯑꯩ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯑꯩ ꯆꯦꯂꯦꯟꯖ ꯃꯥꯒꯤ ꯊꯣꯛꯃꯣꯛ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯗꯨꯁꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯤꯅ ꯉꯁꯥꯏ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯦꯟꯒꯤ ꯄꯥꯠꯇ ꯃꯅꯤꯡꯒꯤꯅꯦ ꯋꯥꯔꯤꯗꯤꯏꯁꯩ ꯄꯥꯝꯃꯤꯅ ꯀꯩ ꯃꯔꯝꯒꯤꯅ ꯅꯪ ꯂꯥꯎꯋꯦ ꯃꯅꯥ ꯑꯗꯨꯕꯣ ꯁꯤꯕꯨ ꯃꯅꯥꯅꯦꯕ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯗ ꯌꯦꯟ ꯃꯅꯥ ꯌꯦꯟ ꯃꯅꯥ ꯄꯥꯝꯕ꯭ꯔꯣ ꯃꯇꯣꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯇ꯭ꯔꯣꯛ ꯍꯥꯏꯕ꯭ꯔꯥ ꯁꯤꯗ ꯄꯥꯝꯕꯗꯣ ꯁꯤ ꯄꯥꯝꯕꯗꯣ ꯁꯤꯗꯤ ꯃꯇꯣꯡ ꯅꯠꯇꯦ ꯁꯤꯗꯤ ꯃꯅꯥꯅꯦ ꯁꯤꯒꯤ ꯏꯆꯝ ꯆꯝꯂꯕ ꯃꯊꯦꯜ ꯁꯤ ꯂꯦꯛꯇꯁ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯥꯏ इसीलिए ना मैं ब्रोंबो सर मैते निकल खमजरे इसे नौसे आई सर मैते ने अदु इसे नौसे ngasi की वीडियो से करी वीडियो ना कंदा याम हावदबा मथे ने कइना का ngasi di चिकन थोंग मने मैम से करा खमरे नो चिकन न वो हाउते रा चिकन ना का ने इसे नौसे थोंग मुबांग अन लेबदो आई ममिंग आई मैम आई चैनल तो थोंग मुबांग लेबने आई मिंगना बिकमजी छरांगथेम वीडियो नमिसिना अरुण के कोई तेना वीडियो नबीरे अदो तामिना कदीना कोई सर मैतै मुबांग लेरे अदुगा कोई नाउपा लंचेनबा करी नमिंदो ꯂꯟꯆꯦꯟꯕ लंचेनबा खतरा संगलो पाखल लेगो मा कसला दिजा हम जलाजे मत मंगान देबदा याय हौजलाजे अहाव सु मांग सुम थमने माइतेबा से मखों से सारे थंगे कनो याम यामंगिना बंगम बुंगम दोरिब्रा नमना बजाजे दरा परे हिजांग मही कोथा नबम खाबयम पिरोने खाबयरो आको हाले तो इंजांग ओ खाबयो फिना अदुगा अजि अखोई कैमरामैन ओबिरिसिना से करीबा ममिंग दो अरुणजी सरांगथेम अदुगा सिदा फमिसिना थोकमोक कइनो थोकमोक बांगनिना थोकमोक बांग मही करा इतरो से मथक थोल दिया कवाय कायदनो मथक दोन सिदा कंता सिजे अदु मही कोथा रागे तो मोहन बेसाव से मही आई अमरी ता थादरो बेबी हाउ तेरा बीबी गाय जे बेबी मते बेबी गाय न कौगदा मिंगे को नंग कोक्सली नि ना खा हेबियो हाइगे कप्ती कमा कनो कोना चलो पे जगह दो नहीं माने का ने तो पे चाक तो पे जगह दो दुदो हंगल लो चले भई हो ओके साबो इसिंग दान तकी आई नमजा लागे कुइरे मुबांग तो दबा ना नौसिंग याम हाउदबा मथेन ने गसी मथेन से असी मथेन जे nga khoi mi ngo ni in ni ga dro ga khoi inji ka ni bior da adu de ga khoi ne in in ni nga jang ni ne na ko sala ni ne to do kano me pado kari kaleja me pa kaleja ne ma o kaleja ne adu makan ne lecto saibra lotus saibra letus saib ne hap chale yam habo ge ji si ju hapakke adu ga kala chi ye khoi abe mana thoi thoi bina chum doi ni nang bi thoi bina bodo da ba ai bi na bina ida ja hol ai mu bang ilaje kalo sai si phen ma o out thok pra se salo sing cha ba ho ge si ja thal lo guys moi so le ji de hao ê mà hóc là họ hỏi nha ba người ta hãy cho nên là tay ấy chứ ba mà ăn thùng ấy gì nó là cái đồ mà ăn thùng bảo trong rất lâu nó phải nói cả lớp cái cả lớp nó là gì à thế chúng tôi là thế black white black white à tôi là nó white lily đó đây là mấy đi hiếm thế đâu mà hiếm thế đâu anh là thằng mấy nè khởi đa bà mà chủ hái trái này thằng mấy quẩy ra mà chủ giá đi nên rồi anh cái favorite color đi khởi khởi ngang lên là bằng ngang lên sang một đô à tôi ở đây này à tôi là này ngang sẽ giàu sống mà chủ à bây giờ mình lên lại gì nâng đi nâng luôn đâu cái nào black ai mà black lấy khát tham này lấy khát tham này phải nói
ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯡꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯍꯔꯥꯎꯔꯔꯣꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅꯀꯣ ꯅꯣꯏꯗꯀꯣ ꯅꯪ ꯅꯨꯃꯤꯠ ꯌꯩꯊꯣꯛꯀꯦ ꯑꯃꯨꯛ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯩꯔꯣ 응. ꯑꯩꯗꯤ ꯉꯁꯤꯗ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯍꯤꯗꯥꯛ ꯌꯥꯏ ꯑꯃꯨꯛꯁꯨ ꯂꯥꯛꯅꯤꯡꯕ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯕꯗꯣ 누구니까? 또 살아가 또 소라 나서 네 nangdi kari gumba gari leidana gari masada gumba diko kari gumba gari masa gumba thoni nang dia ai hade na pamjaba hai tare ne gari masada tai gari masa ba gari masa hai je ikiba ro bullet ba ma ya zu phase ji zu phase nangdi 까만 애 간지 바이트디 카와사키ꯒꯨꯝꯕ 얘는 밤에 카와사키네 ai handal ba me cảm thấy hào anh ấy mình hiện nó ra hay mu 자니 들어가 너무 많이 시대 시합설래 합리하게 야우리야 anh nghe ai chứ 좀 모로 버질래 모로 salak thì mấy chili he mày chấp bắt salak sẽ xin đi qua mày thấy là mày chơi xin đi qua 너 집에 봐 한국에가 집에 실래 막하다 엄마 필요 ai đi bay 다 베니 뭐이네 카타마 ai mà ta được được thử rồi ta nó rồi rồi nâng sẽ cari hình này bám vào nâng đẹp 아이자 anh em bám cho bay vô 강수해 사다 해로 와라 sao tầm hải đó ai mà làm gì sống lên bám ấy 꼭 này đi bà mẹ tôi ta chú yam 짜닝나 yam tôi nó sao đi yên nó sai sao bay mà tiếng nhà thì nhà hiện là bám mà nâng là bám cho mình nhang này buộc ta anh nào mà buộc ai mình cái này anh là pro ai lên mình nào anh này buộc hai buộc lên mình nào ai spelling của bạn mỗi nó bà mà đi ốc sẽ yam bà mẹ vào ốc sẽ aduga 좀 tôi sẽ lại đi 짜닝 đi bà đúng là yam tôi sao chú thầm mồi ra đúng thầm mồi này ai yên 짜닝이 là cái nó rồi yên thầm mồi này à đúng hao rồi yên gì đó đúng nâng thầm mồi này à thầm mồi dù rồi mà nâng bỏ thầm mồi rồi bà đi cái đó thầm mồi dù rồi bà nâng thầm mồi này rồi bỏ thầm mồi này biến ra bà 오 ai đi săn thùng là gì ở đây yên mà phải một không cái cho solo tao còn nâng cơ cái giờ có hào với không có chân chung rồi tôi dán lông thùng của nó hả hầu hết như thế nó mới mà lại chung ấy chung mất kẹo luôn thì ra người ta nào ạ ha nuôi cái đang mang tất tàu này gì đấy cáo rơi sẽ phải u rồi nâng ba nâng ăn đi ăn tương ăn gì có bao nhiêu kêu không được ai quan các bạn mình tới cái video có bao nhiêu kêu mà lại nhớ rồi mong cái nung phải trả cho mà được không có không có rồi mà không rồi mua bán mà không sao rồi nâng tàu rồi à một phải do hỏi nào bà nâng chi cái sự này nâng sao rồi chỉ thằng nó mới mà ăn được hey cao tuổi nữa mà chỉ lên sâu gì à tôi say chứ coi phản thế gì ngã phun tôi đi mình mắt ngã phun tôi quên mà tăng này hạt kia bà người ta ấy
ꯄꯨꯡ 10ꯗ ꯐꯣꯟ ꯇꯧꯔꯦ ꯃꯥ ꯍꯥꯏꯅꯦ ꯑꯩ ꯅꯨꯄꯥ ꯈꯥꯏꯅꯔꯦ ꯑꯩ ꯅꯨꯄꯥ ꯈꯥꯏꯅꯔꯦꯗꯤ ꯃꯥ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯋꯥꯅꯤꯗ ꯑꯗꯣ ꯆꯦꯂꯦꯟꯖ ꯃꯥꯏꯊꯤꯗꯨꯅꯀꯣ ꯀꯣꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯐꯥꯟꯊꯠꯅꯁꯦ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯩꯗꯤ ꯀꯣꯏꯁꯦ ꯐꯥꯕꯁꯦ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯀꯣꯏꯁꯦ ꯐꯥꯅꯤꯡꯗꯦ ꯅꯪꯗꯤ ꯐꯥꯅꯤꯡꯕ꯭ꯔꯣ ꯐꯥꯅꯤꯡꯗꯕꯗꯨꯅꯅꯤ ꯆꯦꯂꯦꯟꯖ ꯇꯧꯖꯦ ꯍꯥꯏꯁꯦ ꯆꯦꯂꯦꯟꯖ ꯃꯥ ꯇꯧꯕꯤꯔꯛꯈꯤꯗꯦ ꯑꯩ ꯇꯜꯂꯤꯃꯤꯅꯀꯣ ꯅꯪꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯆꯥꯏ ꯅꯪꯗꯤ ꯅꯪ ꯂꯥꯎꯋꯦ ꯚꯥꯏ ꯅꯪ ꯂꯥꯎꯋꯦ ꯀꯥꯏꯗꯤ ꯅꯪ ꯈꯨꯆꯥꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯀꯥꯏꯁꯦ ꯃꯌꯥꯝ ꯅꯝꯃꯦ ꯑꯗꯨꯗꯤ ꯀꯥꯏꯗꯤ ꯅꯪ ꯉꯝꯗꯗꯤ ꯀꯥꯏꯗ ꯑꯗꯣ ꯑꯩ ꯀꯤꯕꯩꯗꯤ ꯅꯠꯇꯦ ꯑꯗꯣ ꯈꯜꯂꯦ ꯀꯩ ꯇꯧꯁꯤꯅ ꯍꯥ ꯈꯜꯂꯦ ꯇꯧꯁꯦ ꯑꯗꯨꯝ ꯇꯧꯗꯣ ꯂꯩꯔꯝꯗꯤ ꯀꯩꯅꯣꯅꯦ ꯅꯪ ꯑꯩ ꯆꯦꯅꯦꯜ ꯌꯥꯎꯔ ꯍꯥꯏꯔꯣ ꯅꯪ ꯌꯥꯎ ꯑꯩ ꯆꯦꯅꯦꯜ ꯇꯧꯔꯣꯏ ꯑꯩ ꯆꯦꯅꯦꯜ ꯃꯥꯒꯤ ꯊꯣꯛꯄ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯗꯁꯨ ꯏꯆꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯎꯕ꯭ꯔꯥ ꯑꯁ ꯃꯍꯥꯎꯁꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯃꯇꯨꯡꯗ ꯆꯠꯊꯔꯁꯤ ꯃꯐꯩꯁꯤ ꯂꯣꯏꯅ ꯃꯐꯩꯁꯤ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨ ꯆꯠꯊꯔ ꯅꯝꯖꯜꯂꯨ ꯌꯦꯡꯁꯦ ꯂꯣꯏꯅ 1 2 3 4 5 ꯆꯠꯊꯔ ꯑꯃꯨꯛꯀ ꯀꯩꯅꯣ ꯅꯪ ꯅꯣꯏꯗꯣ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯅꯨꯃꯤꯠ ꯉꯁꯥꯏꯔ ꯅꯆꯤꯟ ꯇꯨꯝꯕ꯭ꯔꯥ ꯃꯥ ꯃꯆꯤꯟ ꯇꯨꯝ ꯃꯥꯜꯂꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯇꯨꯝꯕꯗꯤ ꯃꯍꯤ ꯈꯤꯇꯪ ꯆꯠꯂꯨꯁꯦ ꯆꯥꯛꯁꯤ ꯂꯣꯏꯁꯜꯂꯦꯍꯦ ꯆꯥꯛ ꯂꯣꯏꯁꯜꯂꯦ ꯌꯥꯔꯦ ꯆꯥꯛ ꯑꯣꯏꯔꯦ ꯆꯥꯛ ꯁꯤ ꯌꯥꯝꯃꯤꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤ ꯃꯊꯦꯜꯁꯤꯕꯣ ꯑꯁ ꯀꯔꯤ ꯍꯥꯏꯔꯅꯤ ꯕꯤꯀ꯭ꯔꯝꯁꯤ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯪꯕꯣ ꯎꯗ ꯀꯨꯏꯔꯦ ꯑꯩ ꯎꯗ ꯀꯨꯏꯔꯦ ꯅꯪ ꯑꯩ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯑꯩꯁꯨ ꯑꯗꯨꯅꯅꯦ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯁꯦꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯪꯕꯣ ꯀꯥꯔꯣꯁꯦ ꯀꯃꯥꯏꯅ ꯄꯥꯜꯂꯤ ꯍꯩꯅꯧ ꯃꯁꯥꯗ ꯑꯗꯨꯝ ꯄꯥꯜꯂꯤ ꯑꯗꯨꯅꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯦ ꯑꯩ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯂꯥꯛꯅꯣꯕ ꯅꯪꯗꯤ ꯅꯣꯡꯃꯩ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧ ꯍꯧꯒꯦ ꯄꯨꯡ ꯀꯌꯥ ꯆꯠꯂ ꯄꯨꯡ 9 ꯅꯪꯅꯕ ꯊꯕꯛ ꯆꯠꯂꯒ ꯄꯨꯡ 4ꯗ ꯍꯜꯂꯛꯑꯦ 9 ꯅꯪꯅꯕ ꯆꯠꯂꯒ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯕꯦꯟ ꯊꯧꯋꯦ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯕꯦꯕꯤ ꯁ꯭ꯀꯨꯜ ꯕꯦꯟ ꯊꯧꯋꯦꯅ ꯍꯥꯏꯗ꯭ꯔꯥ ꯍꯥ ꯅꯥꯅ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯍꯩꯅꯗꯦ ꯅꯥ ꯀꯥꯗ꯭ꯔꯦ ꯅꯪ ꯑꯩ ꯅꯨꯄꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏꯕ ꯕꯦꯕꯤ ꯍꯩꯅꯕꯤ ꯅꯠꯇ꯭ꯔꯣ ꯕꯦꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩ ꯅꯪ ꯅꯣꯏꯗꯨꯕ ꯂꯣꯛꯄ ꯇꯤꯚꯤ ꯀꯣꯏ ꯕꯦꯝ ꯁꯥ ꯇꯧꯕꯅꯤꯅꯦ ꯍꯜꯂꯣ ꯑꯣꯏꯅꯝꯗ꯭ꯔꯥ ꯌꯥꯝꯅ ꯑꯣꯏꯅꯝꯃꯦꯍꯦ ꯃꯩ ꯆꯠꯂꯦ ꯑꯩ ꯆꯥꯛ ꯍꯥꯞꯄꯒꯦ ꯕꯦꯝꯃ ꯆꯥꯛ ꯈꯤꯇꯪ ꯄꯨꯔꯛꯑꯣ ꯑꯩ ꯌꯥꯔꯦ ꯆꯥꯛ ꯑꯩ ꯌꯥꯔꯦ ꯅꯪ ꯌꯥꯔꯕꯣ ꯀꯥꯔꯕ ꯅꯪ ꯌꯥꯔꯕ ꯌꯥꯗꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯌꯥꯗꯦ ꯅꯪ ꯂꯥꯎꯋꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯆꯥꯛ ꯆꯥꯁꯤꯜꯂꯨꯕ ꯑꯩꯗꯤ ꯀꯣ ꯁꯤꯔꯒ ꯂꯣꯏꯕ ꯄꯨꯟꯁꯤꯅꯤ ꯍꯤꯡꯉꯩ ꯂꯣꯏ ꯆꯥꯍꯧꯒꯗꯧꯅꯤ ꯆꯥꯅꯤꯡꯕ ꯍꯣꯏꯁꯦ ꯆꯥꯕꯗ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯆꯥꯕꯗ ꯐꯨꯜꯂꯒ ꯁꯤꯕꯅꯤ ꯂꯩ ꯅꯪ ꯕꯤꯌꯣꯅ ꯆꯥꯕꯗ ꯐꯨꯟꯒꯤ ꯇꯧ ꯌꯥꯎꯔꯕ ꯑꯩꯔꯣ ꯑꯩ ꯀꯞꯄ ꯌꯥꯎꯋꯦ ꯐꯨꯟꯅ ꯍꯧꯔꯛꯄꯗꯤ ꯌꯦꯡꯉꯣ ꯑꯩ ꯋꯥꯡ ꯍꯧꯔꯛꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯎꯋꯦ ꯑꯁ ꯀꯥꯏ ꯕꯛ ꯍꯥꯕꯅꯦꯃꯦ ꯁꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯊꯨꯟꯅꯦ ꯁꯤ ꯅꯪ ꯉꯁꯥꯏ ꯑꯩ ꯄꯥꯝꯖꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯦꯟꯒꯤ ꯄꯥꯠꯇ ꯃꯅꯤꯡꯒꯤꯅꯦ ꯁꯤꯅ ꯉꯁꯥꯏ ꯐꯖꯅ ꯆꯥꯝꯃꯤꯀꯣ ꯆꯥꯝꯃꯦ ꯍꯪꯗꯕ ꯌꯥꯗꯕ ꯑꯣꯏꯕ ꯆꯥꯝꯃꯦ ꯅꯪꯁꯨ ꯀꯛꯊꯠꯇꯅ ꯁꯤ ꯃꯇꯥꯏꯗ ꯌꯦꯡꯉꯣ ꯑꯃꯨꯛ ꯆꯥꯃꯝꯗ꯭ꯔꯦꯅ ꯐꯖꯅꯅꯤꯁꯦ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯁꯤ ꯉꯥꯡꯁꯦ ꯃꯥꯁꯦ ꯆꯥꯛ ꯄꯣꯔꯦ ꯆꯥꯛꯁꯦ ꯑꯩꯗꯤ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯊꯦꯡꯅꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯌꯨꯅꯦ ꯉꯥ ꯍꯥꯞꯄꯛꯀꯅꯨ ꯍꯌꯦꯡꯕꯨ ꯌꯥꯝ ꯍꯥꯄꯛꯇꯕ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯥꯔꯦ ꯑꯁꯦꯡꯕ ꯌꯥꯔꯕꯣ ꯌꯥꯔꯦ ꯐꯩ ꯌꯥꯔꯦ ꯀꯥꯏ ꯆꯥꯡ ꯍꯥꯏꯌꯣ ꯅꯪ ꯂꯣꯏ ꯆꯪꯒꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ
ꯌꯥꯗ꯭ꯔꯣ ꯌꯥꯅꯤ ꯑꯩ ꯑꯁꯦꯡꯕ ꯌꯥꯔꯣ ꯍꯣꯏ ꯌꯥꯅꯤ ꯀꯃꯦꯟ ꯌꯥꯅꯤ ꯑꯃꯨꯛꯇꯪ ꯍꯥꯞꯄ ꯄꯣꯠꯇꯨꯗ ꯌꯥꯔꯅꯤ ꯍꯥꯏꯕ ꯃꯥ ꯂꯣꯏ ꯈꯣꯠꯆꯟꯒꯅꯤ ꯈꯣꯠꯆꯟꯅꯤ ꯑꯇꯩꯒꯤꯗꯤ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯔꯅꯤ ꯇꯣꯛꯑꯣ ꯍꯌꯦꯡ ꯅꯪ ꯊꯣꯡꯕꯗꯣ ꯅꯪ ꯃꯃꯤꯡ ꯆꯠꯅꯕ ꯆꯔꯥ ꯃꯆꯥ ꯑꯃ ꯂꯥꯛꯏꯅꯦ ꯆꯔꯥ ꯋꯥꯠ ꯂꯩꯔꯣ ꯑꯗꯨ ꯅꯣꯏ ꯁꯤ ꯂꯦꯇꯔꯁꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥ ꯂꯦꯇꯔꯁꯦ ꯑꯩꯖꯅꯤ ꯍꯥ ꯍꯩꯅꯗꯦꯕ ꯍꯩꯅꯗꯦ ꯑꯁ ꯐꯅ ꯆꯥꯗꯦ ꯍꯥꯏꯕ ꯍꯩꯅꯗꯕ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯐꯅꯤꯗꯥꯅ ꯈꯜꯂ ꯂꯩ ꯆꯥꯟꯕ ꯆꯞ ꯆꯥꯔꯦꯕ ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯄꯐꯥꯏ ꯈꯪ ꯀꯥ ꯆꯥ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯕꯅꯤ ꯑꯍꯧꯕ ꯅꯝ ꯃꯣꯏ ꯌꯥꯝ ꯐꯩ ꯍꯧꯖꯤꯛ ꯑꯥꯎ ꯅꯪꯇꯣꯡ ꯀꯧꯔꯦ ꯅꯥꯎꯇꯣꯟ ꯂꯥꯎꯅꯦ ꯑꯂꯨ ꯍꯧꯖꯤꯛ ꯃꯍꯥꯎ ꯂꯩ ꯆꯥꯗꯣꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯥꯏꯌꯦꯕ ꯍꯦꯛꯇ ꯌꯥꯝ ꯃꯍꯥꯎ ꯂꯩꯅ ꯀ꯭ꯋꯥ ꯃꯊꯛꯀꯤ ꯇꯥꯏꯞꯇ ꯇꯧꯗꯣꯔꯦ ꯁꯤꯗ ꯆꯥꯏ ꯅꯪꯅ ꯄꯥꯝꯖꯕꯀꯣ ꯇꯥꯕ꯭ꯔꯣ ꯅꯪꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔ ꯏꯁꯩꯗ ꯀꯩ ꯏꯁꯩꯅꯣ ꯃꯅꯤꯄꯨꯔ ꯏꯁꯩ ꯑꯇꯣꯞꯄ ꯅꯠꯇꯦꯀꯣ ꯊꯥꯏꯅꯒꯤꯔ ꯊꯥꯏꯅꯒꯤꯔ ꯍꯧꯖꯤꯛꯀꯤꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪ ꯑꯄꯥꯝꯕ ꯍꯥꯏꯕꯅꯤ ꯅꯪ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯔꯣ ꯑꯃ ꯍꯣꯏꯇ ꯑꯣꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯟꯅ ꯕꯣꯜ ꯊꯣꯛꯏꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯣꯏ ꯕꯣꯜ ꯂꯧꯊꯣꯛꯄꯗꯨꯗꯤ ꯁꯨꯡ ꯌꯥꯎꯗꯣꯏ ꯂꯧꯊꯣꯛꯄ ꯏꯌꯥꯝꯕ ꯐꯤꯖꯤꯛꯁ ꯃꯌꯥꯝ ꯁꯛꯄ ꯂꯥꯏꯖꯗꯣ ꯑꯗꯨ ꯐꯖꯅ ꯇꯥꯏ ꯃꯆꯤꯟ ꯊꯧꯔꯣ ꯌꯦꯡꯒꯦ ꯍꯥ ꯃꯆꯤꯟ ꯊꯧꯔꯣ ꯌꯦꯡꯒꯦ ꯆꯥꯛ ꯁꯥꯏꯕ ꯂꯦꯞꯄꯒ ꯁꯥꯏꯕ ꯂꯦꯞꯄꯨꯅ ꯍꯟꯗꯛ ꯃꯤꯅꯤ ꯑꯃ ꯂꯦꯞꯄ ꯌꯥꯅꯤ ꯇꯛ ꯁꯥꯏꯄ ꯑꯗꯨꯅꯦ ꯏꯁꯩ ꯁꯛꯀꯥꯟꯗ ꯑꯣꯟꯅꯔꯝꯃꯗꯤ ꯑꯃꯨꯛ ꯑꯣꯟꯅꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯅꯪ ꯀꯩꯅꯣ ꯌꯥꯎꯕ꯭ꯔꯥ ꯑꯣꯏꯔꯦ ꯁꯧ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯅꯗꯤ ꯈꯪꯅꯤ ꯀꯥꯏꯌꯣ ꯅꯪꯅꯗꯤ ꯈꯪꯅꯤ ꯍꯥꯏꯌꯣ ꯑꯗꯨꯅꯦ ꯑꯩ ꯚꯤꯌꯣꯁꯤꯡꯅꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯊꯦꯝꯖꯤꯟꯕꯤꯅꯕ ꯅꯪ ꯌꯥꯝ ꯂꯨꯏꯅꯦ ꯋꯥꯍꯩꯁꯦ ꯃꯩꯇꯩꯒꯤ ꯋꯥꯍꯩꯁꯦꯗꯣ ꯅꯪ ꯀꯟꯅꯒꯤ ꯌꯥꯎꯕ꯭ꯔꯥ ꯅꯪ ꯑꯗꯨ ꯏꯁꯩꯗꯨꯕꯣ ꯍꯥ ꯅꯪ ꯏꯁꯩ ꯄꯥꯝꯖꯩꯗꯨ ꯀꯩꯒꯤꯅꯣ ꯊꯦꯝꯖꯤꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯥꯒꯤꯁꯤ ꯀꯩꯅꯣ ꯇꯧ ꯃꯥꯜꯂꯦ ꯌꯥꯝ ꯀꯃꯦꯟ ꯕꯦꯛ ꯀꯃꯦꯟ ꯂꯥꯛꯅꯕꯅꯦꯅ ꯑꯩ ꯀꯥꯔꯟ ꯇꯧꯁꯜꯂꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯃ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯈꯤ ꯃꯥꯜꯂꯦꯗ ꯍꯥ ꯋꯥꯔꯤꯗꯤ ꯏꯁꯩ ꯄꯥꯝꯃꯤꯅ ꯀꯩ ꯃꯔꯝꯒꯤꯅ ꯅꯪ ꯂꯥꯎꯋꯦ ꯅꯪ ꯂꯥꯎꯋꯦ ꯂꯥꯎꯋꯦꯗꯤ ꯀꯩꯅꯣꯅꯤꯀꯣ ꯈꯌꯥꯠꯅꯤꯀꯣ ꯀꯌꯥ ꯂꯥꯎꯋꯦ ꯍꯥꯏꯕꯅꯤꯀꯣ ꯅꯩꯁꯜꯂꯦ ꯅꯩꯗ꯭ꯔꯥ ꯅꯁꯜꯂꯦ ꯃꯩꯁꯨ ꯆꯠꯂꯦꯍꯦ ꯃꯩ ꯆꯠꯂꯦ ꯁꯤꯗ ꯆꯥꯛꯈꯨꯝ ꯇꯧꯕ ꯇꯥꯡꯉꯦ ꯑꯩ ꯌꯥꯔꯦ ꯑꯣꯏꯔꯣꯡꯁꯤꯗꯤ ꯑꯩ ꯆꯥꯛꯈꯨꯝ ꯇꯧꯗꯦ ꯁꯣꯔꯤ ꯇꯤꯁꯨ ꯂꯩꯔꯤꯕꯣ ꯁꯤ ꯍꯥꯞꯄ ꯅꯣꯏ ꯇꯤꯁꯨ ꯄꯥꯏꯗꯥꯏꯅꯦ ꯌꯥꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯌꯥ ꯐꯣꯇꯣꯗꯤ ꯑꯝ ꯀꯥꯞꯍꯧꯗ꯭ꯔꯦ ꯌꯥꯔꯦ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕ꯭ꯔꯥ ꯚꯤꯗꯤꯑꯣꯒ ꯂꯝꯍꯧꯗꯦ ꯋꯥ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯃꯨꯛ ꯌꯥꯝꯃꯜꯂꯨ ꯋꯥ ꯐꯖꯩ ꯌꯥꯔꯦ ꯅꯪ ꯁꯤꯟꯊꯣ ꯍꯥꯞꯂꯦ ꯅꯪꯅ ꯀꯣꯏ ꯈꯪꯅꯤꯡꯉꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯤꯁꯦ ꯈꯪꯅꯤꯡꯉꯤ ꯀꯣꯏ ꯈꯥꯛꯄꯁꯦ ꯑꯩ ꯀꯣꯏ ꯀꯛꯊꯠꯄ ꯃꯤ ꯉꯥꯡꯉꯦ ꯉꯥꯡꯉꯦ ꯍꯣꯡꯉꯨ ꯃꯥꯜꯂꯦꯒ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯗꯦ ꯔꯥꯁꯤ ꯃꯥꯡꯉꯦ ꯑꯩꯗꯤ ꯐꯖꯩ ꯔꯥꯁꯤ ꯃꯥꯡꯉꯦꯗꯤ ꯑꯩ ꯔꯥꯁꯤ ꯁꯛꯁꯦ ꯀꯪꯉꯦ ꯍꯥꯏꯔꯕ ꯑꯗꯨꯒ ꯔꯥꯁꯤ ꯀꯪꯕ ꯍꯥꯏꯔꯒ ꯑꯩꯁꯦ ꯉꯣ ꯀꯃꯦꯟꯗ ꯉꯣ ꯅꯪꯗꯤ ꯈꯤꯇꯪ ꯄꯣꯛꯄꯗ ꯔꯥꯁꯤ ꯀꯪ ꯌꯥꯍꯧꯔꯕ ꯔꯥꯁꯤ ꯀꯥꯎꯔꯕꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯩ ꯈꯨꯗꯣꯡ ꯀꯛꯄꯗ ꯂꯩꯍꯧꯔꯦꯅ ꯑꯗꯨꯅꯦ ꯀꯃꯦꯟꯇꯕꯨꯗꯤ ꯍꯥꯏꯕꯤꯔꯛꯇꯦ ꯑꯩ ꯑꯗꯣ ꯈꯪꯗꯦꯗ ꯍꯥꯎ ꯏꯟꯖꯥꯡꯅꯤ ꯅꯣꯏꯗ ꯑꯗꯨꯝ ꯂꯥꯛꯀꯦꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯂꯧꯕ꯭ꯔꯣ ꯈꯔ ꯂꯥꯛꯑ ꯂꯣꯏ ꯀꯩꯅꯣ ꯍꯣꯔꯦꯟ ꯆꯠꯀꯁꯤꯔꯥ ꯍꯣꯔꯦꯟ ꯆꯦꯜꯂꯁꯤ ꯏꯕꯥꯅꯤ ꯑꯩ ꯆꯦꯜꯂꯒꯦꯅꯦ ꯌꯥꯏ ꯆꯦꯜꯂꯨꯕꯗꯤ ꯌꯥꯏ ꯕꯤꯒꯗꯤ ꯄꯩꯁꯥ ꯐꯪꯗꯣꯏꯅꯦ ꯂꯨꯄꯥ ꯆꯥꯝ ꯆꯅꯤꯗ ꯅꯠꯇꯦ ꯐꯪꯗꯣꯏꯁꯤ ꯆꯅꯤ ꯑꯥꯏꯐꯣꯟ ꯂꯩꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯤꯁꯤꯡ ꯑꯥꯏꯐꯣꯟ ꯀꯩꯅꯣꯅꯦ ꯀꯩ 15 ꯄ꯭ꯔꯣ ꯃꯦꯛꯁ 16 ꯄ꯭ꯔꯣ ꯃꯦꯛꯁ ꯄꯥꯏꯅꯕꯅꯦ ꯍꯥꯏꯗꯧꯅꯦ ꯑꯗꯨ ꯏꯆꯤꯟ ꯑꯩ ꯂꯥꯟꯅ ꯈꯟꯒꯅꯣ ꯎꯄꯥꯏ ꯂꯩꯇꯦ ꯆꯦꯃꯨ ꯅꯨꯄꯥꯗꯤ ꯀꯨꯠꯇꯣꯏꯕ ꯅꯨꯄꯤꯗꯤ ꯍꯧꯗꯣꯏꯕ ꯅꯪꯁꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥꯎꯕ꯭ꯔ ꯌꯦꯡꯉꯣ ꯆꯥꯔꯒ. ꯄꯥꯁꯜꯂꯨꯅꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯅꯪ ꯍꯌꯦꯡ ꯅꯤꯡꯉꯝꯃꯣꯏꯀꯣ ꯑꯃ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯀꯞꯄ ꯂꯩ ꯑꯗꯨ ꯈꯪꯄꯣꯟꯇꯦ ꯉꯁꯥꯏ ꯊꯤꯒꯨꯟꯗꯤ ꯀꯥꯏ ꯆꯥꯔꯒ ꯑꯩ ꯆꯥꯔꯦ
왜 힘내 왜 깎을렘 누구냐 하더라고 그거 해. 가실렘 나 대피 가는 왜 너만 하 농린이 아이디어나 농린이 누구 잡고 해요 저 따라 잘 꿀래가 농린이 아이디어도 세임래다 ไปตรงนี้ 아이 มานี่ตั้งตัวดู 나때 오이 호드라버스 아한 맨날 기는 집 아이기 페브라이션 오저게 고도 아우 봐 그럼 해야 돼 어저께 아이나 남기 아로에 번호 씨바 됐다 술도 안 서거든. 내가 와 클레 붙는 잠깐만 저 사이도지 뭐 하더라 벌써 막아 손들어. ไดโลกใครอยู่นี่ 네 나도 그날 마디 아이기 마디 아이기 오늘 마디 아이기네 아이기 결혼해야 돼. กระโดด 자 하루 전에 나 그냥 뭐해도 거의 가만히 더리게 หน่วยจ้าที่ยิงไปแล้ว 짝도 내가 용 랑칼리. 아 이거 왜 넣어서 살아 네, 짝도 내 애기 감사하면 얘만하니고 떼겜나떼 얘만하 얘는 뭐 나빠면 이게 뭐 나봐. 나빠 또 뭐래? 만하 만나는 누구 지금 만나네 봐. 아 엉퍼구들이다. 얘만하 얘는 나빠면 마토 왜 하면 들어 하 마토 하면 제 밤 덥지 밤 덥. 시집 뭐 똥때 시집 만하네 마셔야 한다. 어때 뭐래 내가. 그러게 아예 빨리 사이도지 บ้านเราเห็นเจอแล้วก็ต้องมาเลยตัวเห็นเจอเลย 그래서 뭐 살아봐. 뭐 이제 야래 야 자 살로 피자 흘러 깔도 그러게 왜 먹고 온셔 너 좀봐 자 살로 왜 왜 이렇게 덤는 거야? 왜 막국네 막국자 되네. 가칭 저 내가 빨리. 자래 그냥 도가 이거 하고 한개 헬로 뭐 홍로 다 손하네. 중이로 मेरे पुसारा 통그라 진짜 가지 야 비로션 그대로 비디오를 싫은데. 그대로 야래 다 좀. 거기 스피타던 진짜 가지 롤로처럼 딱 생각을 해봐 진짜 솔로 아이 지나 그. 진짜 알아다 그냥 시작부터. 자 살로 능 자살로 일로 이건 가리네. 진짜 그냥 와 나면 뭐 그지 와 매체. 야들은 환히 뒤바지고 애ям 잡아야 돼. 너희 까나는 상관 뭐고 아이티도 팔고 좀 아이디 잉리스도 나빠지 좀 해야 돼 봐. 1 and 2 가해 또 보자 해야 돼 보고. 나이 아이티 지도래 봐. 나이 뭐나. 강감들이. 에이 베비. 베비하고. 나와 봐. 넌데. 예, 로를 지고 어디 그 있는 는 봐. 아 신사. 날라. 야래 아드네. เดี๋ยวเช้าอุกไป 대자니. 된자 내 옥, 지금 옥도 라리가 쓰는 거야. 와와. 와와. 어슬라지라. 또 현재는 방비하라. 아, 좀 돈이 내는 게 와이드 그 베비. 너 신사 먹게 해라. 저 오늘 단대 잘로 쓰게. 라. sabsulo di sini sing bido sementang saya lagi selagi. Selama yang belum bisa menjadi kono kono menjadi. Mabu mali kok. 사이는 왕한 거 해야 되나? Chúng tôi này. Ai đi sai ra cái ngang bên này mày. Một sư video gì cả đâu đâu. 주에 들어봐. Ai thấy đó? 들이야 또. 야, này nung phải đó. 하이로 하이로. Hai cái lulu sudah situ. 아이디 씨. แต่สิสารไม่ตีนะจะลากะ Aku mbak. วางมาชินจะหลักกว่าที่จะ Baby cái nang cái là cái. ยังที่นั่นนุ่งไงเนี่ย 매암 사람 메테나 거기다 스마일 라가 무방 정신 코치 나더라. Mà đi. Nó. 미 Kata di kau. 미도 보니까 아드나 아 미도 남 미자가 아니보데 아우른지 사랑 팀 자가 아네. 너 아,
ꯍꯨꯔꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝꯕ ꯖꯒꯥꯗꯣ ꯍꯨꯔꯥꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯦꯅꯁꯨ ꯅꯝꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯕꯗꯤ ꯂꯣꯏꯁꯜꯂꯅꯤ ꯑꯗꯣ ꯀꯥꯔꯂꯣꯁꯁꯨ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟ ꯈ꯭ꯋꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯔꯂꯣꯁ ꯑꯩꯈꯣꯏ ꯀꯣꯊꯧꯖꯝ ꯀꯥꯔꯂꯣꯁꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯍꯧꯕꯗꯩ ꯂꯣꯏꯕ ꯃꯥ ꯀꯦꯃꯦꯔꯥ ꯁꯪꯉꯒ ꯕꯦꯕꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯌꯧꯗꯦ ꯀꯩꯅꯣ ꯀꯔꯤ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣ 라, 라. ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯔ ꯃꯩꯇꯩꯒꯤ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯔ ꯃꯩꯇꯩꯒꯤ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯔꯒ ꯇꯧꯁꯟꯕꯤꯕꯅ ꯃꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯁꯤ ꯑꯩꯒꯤꯗꯤ ꯍꯥꯏꯔꯝꯃꯔꯣꯏꯗ꯭ꯔꯣ ꯊꯣꯡ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯁꯦ ꯑꯩ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯨꯛꯕꯥꯡꯅꯦ ꯃꯥ ꯑꯩꯅꯦꯕ ꯊꯥꯒꯠꯄꯅꯦ ꯃꯥꯒꯤ ꯑꯣꯛꯁꯥ ꯆꯥꯕ ꯑꯗꯨꯒꯤ ꯃꯈꯜ ꯃꯈꯜ ꯃꯥ ꯆꯥꯕꯅꯦ ꯌꯥꯝ ꯊꯤꯅ ꯃꯩ ꯆꯠꯄ ꯅꯨꯄꯥꯅꯦ ꯃꯩ ꯆꯠꯄꯅꯦ ꯑꯗꯨ ꯃꯥꯏꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯐ꯭ꯔꯦꯟꯁꯤꯡ ꯃꯥ ꯂꯩꯒ ꯑꯃꯨꯛ ꯃꯥꯒ ꯆꯦꯂꯦꯟꯖ ꯊꯥꯒꯠꯆꯔꯛꯀꯦ ꯆꯦꯂꯦꯟꯖꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯧꯅꯣ ꯍꯥꯏ ꯀꯥꯟꯗ ꯆꯦꯂꯦꯟꯖꯁꯦ ꯁꯥꯊꯤꯕ ꯆꯦꯂꯦꯟꯖ ꯑꯃ ꯊꯝꯖꯔꯛꯀꯅꯤ ꯏꯕꯥꯅꯤꯁꯦ ꯀꯣꯏ ꯂꯣꯏ ꯍꯧ ꯂꯩꯔꯝꯃꯦꯕꯀꯣ ꯀꯣꯏꯁꯦ ꯃꯥꯁꯨ ꯀꯛꯇ꯭ꯔꯤꯌꯦ ꯑꯩꯁꯨ ꯄꯥꯛ ꯀꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯄꯣꯕ ꯃꯤꯁꯦ ꯁꯤꯁꯦ ꯕ꯭ꯂꯦꯗꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯄꯨꯔꯥ ꯖꯦꯔꯣꯗ ꯐꯥꯟꯗꯠꯅꯤꯕ ꯑꯩ ꯄꯣꯔꯦ ꯑꯩ ꯐꯟꯗꯠꯅꯤ ꯃꯥ ꯄꯣꯔꯦ ꯃꯥ ꯐꯟꯗꯠꯅꯤꯕ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯉꯥꯏꯕꯤꯕ ꯑꯣꯏꯅ ꯏꯕꯥꯅꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯀꯅꯥ ꯊꯥꯒꯠꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯣꯏ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯕꯤꯔꯝꯃꯣ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ